Online Manipur YouTube channel spring bir pamam pum nam po mukan na taram nokseri han badem na MARUOIBA update ama Arambai TENGOL gi lesram robasan na kuyak biduna thadur pasuron makang pathok sege Arambai TENGOL gi MLA minister Singapore na hokiba tangkun mari January 2024 da KANGLA UTTRA mamang da wari sanazaraba matung wasak lawduna kanglai pak aspo kanna ba thamkiba point sing adu thabukto onthok pirakna ba haiduna matam thakiba ngasina aroiba numit ngasi numit asida honorable Home Minister Amit Shah na mamang da su haibi kiba border fencing amadi free movement regime ngasi yamna strict oina miyam da thabuk asi paikhatani haiduna lauthuk pirap ki damak Arambai TENGOL gi maikei dig honorable Home Minister Amit Shah bu thagachari makha tarakpada lemhori point manga strict NRC 1951 base year aduga report to wikiba moi gi horok phamda ani subada kuki lal hubagi su lauthukpa aduga action toba ahum subada Myanmar da gi handak Sangzilak liba refugee mayam detention center da thamliba singse Mizoram da thambi ki ba maram di moi yam manazabani na mari subada Assam Rifles ki jurisdiction manung da popi tha pada kem Hyderabad amadi report pikhalak tabana forcing sindokpa kuki illegal immigrants sing ST list gi lauthokpa point sing asi athubada lauthok pirakani haibagi thajaba thamjari amadi athuba matam da state assembly ama kauraga leiriba MLA minister mamsana assembly da point sing asi puthok pi duna lemhoriba point sing asi su pass to biraga central government da taksin biu masida central government na positive response pirakani haiduna thaji piraktra ekhoi adum ireibak ipurup se kanana ba miyam pumba amma natrakna amma lambi thigani aroiba da honorable home minister Amit Shah bu ikai khumnabaga loinana Arambai TENGOL gi maikai dagi thamjaning badi save manipuri to save India from illegal immigrants and set lies from Robasan Arambai TENGOL control room operator